ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯇꯥꯡ 18 ꯐꯥꯎꯕ ꯃꯤ ꯂꯥꯈ 13,63,963ꯅ ꯀꯣꯚꯤꯗ-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯥꯈ 12,19,18,987ꯅ ꯑꯍꯥꯟꯕ ꯗꯣꯖ ꯑꯃꯁꯨꯡ ꯂꯥꯈ 4,12,234ꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯗꯣꯖ ꯑꯅꯤꯃꯛ ꯀꯥꯞꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯔꯛꯄꯁꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 16ꯗꯒꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡ ꯀꯥꯞꯄ ꯍꯧꯔꯕ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡ, ꯃꯥꯔꯆ ꯑꯃꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯑꯃꯗꯤ ꯂꯩꯅꯥ ꯂꯩꯕ ꯆꯍꯤ 95ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡ, ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯒꯤ ꯆꯍꯤ 95ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡ ꯑꯃꯁꯨꯡ ꯃꯦ ꯇꯥꯡ 18ꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 19ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯀꯥꯞꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯇꯥꯡ 18 ꯐꯥꯎꯕꯗ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ 94,938, ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ 1,01,869, ꯆꯍꯤ 19ꯗꯒꯤ 94 ꯀꯥꯡꯂꯨꯞꯀꯤ ꯃꯤ 1,18,28,135, ꯆꯍꯤ 95ꯗꯒꯤ 58 ꯀꯥꯡꯂꯨꯞꯀꯤ ꯃꯤ 2,09,102 ꯑꯃꯁꯨꯡ ꯆꯍꯤ 60ꯒꯤ ꯃꯊꯛꯀꯤ ꯃꯤ 1,65,293ꯅ ꯑꯍꯥꯟꯕ ꯗꯣꯖ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ 59,119, ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ 48,137, ꯆꯍꯤ 19ꯗꯒꯤ 94 ꯀꯥꯡꯂꯨꯞꯀꯤ ꯃꯤ 43,958, ꯆꯍꯤ 95ꯗꯒꯤ 58 ꯀꯥꯡꯂꯨꯞꯀꯤ ꯃꯤ 2,15,15,953 ꯑꯃꯁꯨꯡ ꯆꯍꯤ 60ꯒꯤ ꯃꯊꯛꯀꯤ ꯃꯤ 48,268ꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯗꯣꯖ ꯑꯅꯤꯃꯛ ꯀꯥꯞꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 1ꯅ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯗꯦꯠ ꯑꯣꯏꯔꯒ ꯆꯠꯊꯈꯤꯕ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯅꯤ꯫ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ ꯑꯗꯨꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ 60ꯒꯤ ꯑꯄꯨꯟꯕ ꯏꯂꯦꯛꯇꯔ ꯃꯁꯤꯡ ꯑꯁꯤ 1,18,59,938 ꯑꯣꯏꯈꯤꯕꯅꯤ꯫ ꯇꯥꯡ 18 ꯐꯥꯎꯕꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 69.88ꯅ ꯑꯍꯥꯟꯕ ꯗꯣꯖ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯆꯥꯗ 59.83ꯅ ꯑꯅꯤꯁꯨꯕ ꯗꯣꯖ ꯀꯥꯞꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯥꯗ 100 ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈ꯭ꯔꯦ꯫ ꯏꯀꯣꯟ ꯀꯣꯟꯅ ꯆꯠꯊꯈꯤꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯏꯂꯦꯛꯇꯔ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 18,362ꯅꯤ꯫ ꯍꯧꯈꯤꯕ ꯑꯣꯒꯁꯠ 18ꯗ ꯆꯍꯤ 19ꯗꯒꯤ 94 ꯀꯥꯡꯂꯨꯞꯀꯤ ꯃꯤ 90, ꯆꯍꯤ 95ꯗꯒꯤ 58 ꯀꯥꯡꯂꯨꯞꯀꯤ ꯃꯤ 10 ꯑꯃꯁꯨꯡ ꯆꯍꯤ 60ꯒꯤ ꯃꯊꯛꯀꯤ ꯃꯤ 3 ꯄꯨꯟꯅ ꯃꯤ 53 ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯇꯨꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯁꯤꯡꯗꯒꯤ 38 ꯍꯦꯟꯗꯣꯛꯅ ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯅꯤꯡꯉꯥꯏ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯄ ꯃꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯊꯣꯛꯄ ꯉꯝꯈꯤꯕꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤ ꯐꯟꯗꯒꯤ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯃꯅꯥ ꯐꯪꯂꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯖꯨꯟ 30ꯗ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯔꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLAꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯃꯣꯕꯥꯏꯜ ꯚꯦꯛꯁꯤꯅꯦꯁꯟ ꯏꯟꯁꯨꯂꯦꯇꯦꯗ ꯚꯦꯛꯁꯤꯅꯦꯁꯟ ꯕꯁ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯊꯣꯛꯄ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤ ꯐꯟꯗꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯂꯥꯏꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯤꯔꯤꯕꯥꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯀꯤ ꯕ꯭ꯔꯥꯟꯆ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯄꯗ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯇꯥꯡ 18 ꯐꯥꯎꯕꯗ ꯃꯤ 2,39,962ꯅ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯇꯨꯅ ꯆꯥꯗ 42.23ꯀꯤ ꯆꯥꯡꯗ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯥꯞꯂꯤꯕꯁꯤꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 68.38ꯀꯤ ꯆꯥꯡꯗ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈ꯭ꯔꯦ꯫ ꯇꯥꯡ 18 ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 2,95,000ꯅꯤ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯩꯔꯤꯕꯁꯤꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯇꯥꯡ 18 ꯐꯥꯎꯕꯗ ꯁꯨꯞꯅꯒꯤ ꯆꯥꯗ 13.15ꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ 1,53,367 ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯡ 18 ꯐꯥꯎꯕꯗ ꯁꯨꯞꯅꯒꯤ ꯃꯤ 13,992 ꯈꯛꯇꯅ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈꯤ꯫ ꯎꯈ꯭ꯔꯨꯜ, ꯇꯃꯦꯡꯂꯣꯡ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯅꯦꯝꯅ ꯂꯩꯔꯤ꯫ ꯇꯥꯡ 18 ꯐꯥꯎꯕꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯥꯗ 12.21, ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯆꯥꯗ 16.38, ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯥꯗ 30.53 ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯥꯗ 38.80 ꯈꯛꯇꯃꯛ ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯟꯗꯦꯜ, ꯆꯨꯔꯥꯆꯥꯟꯄꯨꯔ, ꯐꯦꯔꯖꯣꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯈꯔ ꯋꯥꯡꯂꯕꯁꯨ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯄꯗ ꯆꯥꯗ 60 ꯌꯧꯅ ꯀꯥꯞꯄ ꯉꯝꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯅꯥꯄꯇꯤ, ꯎꯈ꯭ꯔꯨꯜ, ꯇꯃꯦꯡꯂꯣꯡ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯅꯦꯝꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯗꯒꯤꯅꯣ?
Government locally vaccine kapagi tharangda soiba leibadagira natraga district sing asigi miyamna vaccine kapada thawai yausindabagura haibasi hangningai oi. District sing asigi manungda nangna COVID-19 positive oibagi sang wangbasu yaudaba nate. Haukiba tang 19 gi nungthil pung ani dagi tang 18 gi nungthil pung ani phawbada Kamjong district ta sada niphunithoi dasmik mapan gi sangda positive oiduna district sing gi manungda positive oibagi sang khwaidagi wangba district oikhi. District khara asida vaccine kapagi sang yamna nemna leiribasi yamna nungnangningai ni. Vaccine kaptabana maram oiduna positive oibagi sang amasung COVID na aduna leitaba migi masing leptana wangkhalakloi hainingai leite. Amaromda mathang sahi gi anganba sarukta 12 suba Manipur Legislative Assembly gi election pangthokadaba leiri. West Bengal, Tamil Nadu, Kerala, Assam amasung Union Territory Puducherry da handak assembly election pangthokraba matungda positive oibagi sang khangwang wangkhatkiba dugumna Manipur da su assembly election matungda positive oibagi sang khangwang amuk wangkhalakloi hainingai leite. Aduna vaccine kapagi sang yamna nemna leiriba district singda khanaba mityang changduna district sing asigi vaccine kappa yaraba mi khudingmak vaccine kapthoknaba hotnabagi tangai fadaba lei.